Hayeng ima Imoinu ira thonibagi numita Fishery Department na ngagi achoba mela ama hata kangjebungda pangtoklagani hari mela asina icham chamna Praja miyamgi damakta ima Imoinu da kachanaba haiduna Fishery Department na sinjabani haina Fishery Minister Sri Haikam Jingo Singh na phongdorakli mela asida maru oina IDP singisu yauna stall chamakun hangduna nga lising marifu puthoknaba sem sari haina mahakna makatari lonena mela asida miyamna lengbiraktuna ngagi melagi khudong chaba sing lawbiyu hairaduna Imoinu irat thonibana lakpada hanagi ingtappa Santi oiba manipur ama amukhanna oirasanu hainasu yaifa pausal pirakri hariba mela asida manipur de leriba irisa khudimok praja punamak lengbiraktuna hariba ngagi kanosi khudong chabasi ngagi mela asi khudong chabasi lawbiyu haidana I sumaina thamjage aduga hariba 120 stalls da khoigi atopa stall egrogi adagi atopa stall mayam amsu yauri sida natana khoi IDP singi adi internally displaced person gi adugumba stall mayam amsu khoi yauri aduna hariba kanosi ngagi mela si mayam sabu yada kanda hena mapungaba ONBU haidana sumaina thamjage aduga loinana khoi hena yamna nungaiba khoi manipur gi aduma khoi fishery department ki yamna nungaiba ma hai targade khoi manipur gi oiba hana mapandagi hoina nga si manipur si khwaidagi pamna chanaba adagi yamna tangai fadaba kano oibani chinjang am oibani masi nga si mapandagi longna nam hona bada hoi 400 crores maya hoigi state tagi hoi charging to buse adi hoina kano to buse spend to buse masi hojik hoi nga gi fishery department kan honor kanda adu fish farmers sing ma'am punna kan honor kanda hojik hoina hana 400 crores or madu hojik 200 crores ta handara kanda hojik aduki matik hoi nga gi production ji hengat le haidana haismaina manjini nuai paujel se I na da thamjai